Ahmad Pau, Ozagi Numit Thoram Mahisang Yauna, Mafam Kayada Park Sana Pangtuk Cray. Ozasing na kunay the Lori Bathodang, Miam na Awang Matakta Ikay Kumnafam to Ihaina, Chief Secretary Dr. Punit Kumar Goel na High Cray. Nupi masasing na zataba thokaning daba thodok singi stigma leitana ba amadi rehabilitation tongna ba lotsin ba tawai da bani haina justice anten bimol high crack amadi national highway da thing ba yaudana chatpa yahalu haina imagi mairana sekmai kan ba nupi lukka kusamna duna ngasidagi sekmai kaitel da wakani fam ho crack Kurumjari, ISTV Pau Miang Tabiri Basmutaram Nokchari, Hausi Pau Sandok Pijari. Ozagi Numit Thoram Park Sana Pangtokre, Mapungweba Thoram Department of Education is Higher and Technical Education, SCRT Amasung Adult Education Napuna Sinduna, State Level Teachers Day 2025 Ki Thoram, Konung Mamang Laiba City Convention Center the Pangtokre. Thoram Maduda Chief Secretary Dr. Punit Kumar Goel, Principal Secretary R.K. Dines, Amasung Education SK Secretary Naurem Prabina, Saruk Kyab ki bagal loinana tongan balenga ki makada leiba mai loisan kaya gi oja merlainaba department ki mioi amasung mai roi sing su saruk ke tharo madu ki manung channa India gi former president Dr. S Radhakrishnan gi photo da saruk ki basingna leisu katuna ikai khunabut ke tharo maduga mai lainana state teachers award of education s oja nipan da khushina ke amasung educational excellence for education UG award college nipan da yentok tuna pungning thawut ke Chief Secretary Dr. Punit Kumar Goel na Oza Haibasi Makal Kayagi Matik Magun Mayroi Singda Takpi Tambiba Sinfam Amani Oza Singna Ngasigi Honglapli ba kaya asida Matamga Sana ba wakalol kaya Mahiroi Singda Piri Oza Singna Kunai the Lori Batauda ngasi Awang Batakta Ikai Kumna Fam Tui Oza Singna Lepton Lori Batauda ngasina Hiram kaya da Chaukat pa Nungai ba Purak pa Urshanu Ozagi Sinfam Haibasi Araibanate Masina Nation Asibu Manglomda Sangshin na Bohonabada Chobo Thodang Lori Bani Haike. Dear respected teachers, in a world that is often divided by misunderstanding, your classrooms can become sanctuaries of understanding, tolerance and respect. I am confident that your tireless efforts and work will weave a society based on harmony and mutual respect, fostering holistic development towards a prosperous Manipur. On this Teachers' Day, let us rededicate ourselves to a vision of India that is progressive, inclusive, peaceful, where every child, irrespective of background, finds opportunity, where every teacher feels respected, and where education is the light that guides us towards unity and development. Development for Women's Program Center Thobal Wang Matabana run Toba person with disabled singi school ama oiriba Manihar School Thobal nasu Teachers Day gi thoram pangthokre school asida leiriba PWD Mahiroi singna makoi goza singda chambakudol sing tamba amade makoina haijaba kaya utkiba thoram aduda Thobal Municipal Council Ward number 1 gi member Ningombam Ombi Anit DWPC Thobal Wang Matabagi President S Tanobi amade Special Olympics Bharat Manipur ge Senior National Coach Bisorjit Oinamna Athaiba Mithungsing Oina Saruk Yake Tharongi Nungi Warol Piraduna DWPC A K Nandarani na Disabled Singbu Guide Tongnabagi Damak Leiriba School Asibu Miyamna Saugat Piba Changi Haike Manipur State Sumang Lila Council na susinduna Ozagi Numit Amadi Sanakya Ibotombi Hawak Chomgi Humutaran Nipan Suba Mapok Kumon Thoram TS Ibuyayma Sumang Lila Sanglenda Pangtukre Thoram Maduda Manipur State Cooperative Union gi President L Tom Pisak Manipur State Sumang Lila Council gi President L Tomba Theatre Center Manipur gi President P Khogendra Rup Mahal Theatre gi Senior Director L Braja Mohona Chingba Sarugya Ke Thoranga Mari Lenana Manipur State Sumang Lila Council gi Lifetime Secretary Sagrakum Hemantana Sanakya Ibotombi Hawakcham Inkumjali Singamaga Chamapal Nifunipan gi September Manga da Pokhibani Magna Sumang Lila gi Oza Oikibatan Natana Sumang Lila Ningtina Nainaduna Thambirame India gi oina September Mangabu Oza gi Numit Pangthokpagi Numit Asida Sanakya Ibotombi Hawakcham gi su Mapok Numit Oibana Oza gi Numit ka Amatta oina Pangthokpana
ख्वाइदगी फरे खनबदगी थौरम असि सिनबनि हाइखे ओजा से करी नोंदा कोई लग फरीदी नसिदी कलाकार से फरीदी कलाकार में आपको लुसिन नबी दमता कलाकार में आप सुपित बाई पाहन नबी दमता एक थिएटर की ताल के आसिन पतंदा शरान कुरान हाइबदगी खुबदगी कम्युनिकेशन जी ये पेरवा अदुगा नेशनल स्टेट का खुंगंग सोहोगा या से दबगी अकोली थिएटर की मरमदा दिलान मरमदा मांग ताल में आसी से ददले रसी ओजान ताल में आसी सुथोना नवा हां ओनरे ओजा सिंह अफब महिरोई पुथोकनब होनबगुम ओजा सिंह खुदिंगमक अफब फिदमनफम ओइबा ओजा अमोम ओइनब होनदुना मांगख्रबा ओजा अमदि महिरोई सिंगी फजब सक्तम सागतनबा अखोई पुन्ना होनमिनरसि हाइना JDO Bisnupur Atom Gunamanina Zonal Education Office Zone 4 Bisnupurna Sinduna BRC Hall SSA Office the Pangtokiba Teachers Day Thorom the High Cray Atom Gunamanina Makata Raduna Apaba Kunai Ama Sembada Apaba Mahire Putoknaba Honariba Oza Singh Ngasidi Mahire Kaktanatana Oza Singh Su Punna Paminaba Amadi Mahire Kudingmakpu Isa Isagi Icha Ishuni Kanbagaloinana Mangsilaklaba Oza Amadi Mahire Singi Marakta Lairamba Pazakraba Mari Adubu Amuk Hanna Puraktuna Oza Singi Numit Palon Tobagi Mapung Paba Pazaba Adu Mangandana Thamnaba Honabada Ekoi Punna Taudang Lominasi Haike Oza habu haisi panpana tanda iman baba habu guna tanda power emotion adu mana attachment dari bagai tadi tuna oza singsi orang batak tanggat naruhana ba si agi one of the priorities will be one of my priority at the same time oza singsu apa idea lo oza mang kohen ni bagai tadi anadi dari music oza sing na sa singsu pagana dari habi ba hosi kaina sonde kaina nizarsi कोई भी ओजा सिंह सोलो सोलो ना डेडिकेटेड होइबा ओजा मां होइबा कंट्रीब्यूट होइबा Retired JDO Bisnupur and Chingkhaina Oza Singi Thamoida Jeliba Pazakraba Gun Singh Asibu Horakliba Mairoi Singh da Yohanduna Apaba Kunai Ama Sembada Oza Singi Taudang Le Haibadu Mayek Seng na Taknaba Hotnaduna Saukhatpa Awad Apalitaba Mailo Shang Singh Ohanduna Bisnupur District Asibu Mangzil Thanaba Honaminasi Haike Tahu ini ada khusus teknik mayam teknik dalam adalah ini oza singi katok abak tu bah thonadu ini lagi potential tu kepoga ini level nak bah contribution itu orang singi kita mau adalah mayam sekolah bah oza mau review Ozagi Numit Teachers Day Thoram Bisnupur District ki manung dalai riba lenga ki school sing amadi lanai school sing dasu mairoi singna oza sing da chamba kudol pol sing piduna ikai khunaba utuna tongan ba makal matil kayagi thoranga loinana pangthokna khre thoramasi kumbi dalai ba Sambalay Sekpil School SSS dasu pangthokhe school gi mairoi sing da oza singna Dr. Sarvapalli Radhakrishnan gi maramda wa ngangduna khangan khe loinana mairoi singna makal matil kayagi thoram sing su kudol tamkhe Thoromaduda school asigi founder su oiriba Maliamda achawa fida ama thamduna Guinness World Record holder Moirangthem Oken SSS ki advisor retired vice principal KS Gyanibhushan school asigi principal retired higher secondary lecturer and ibohol amadi I paugilamda thabak tawriba miyoi sing su sarugya ke Thoromasigi sarukama oina school asida science innovation amasu school asigi garden da maikum hangduk laba matungda school asigi founder Guinness World Record holder M Oken na School ki garden asida hauriba chaujan thiraba chahi mari muk suraba pungdon ama sahi sigi me tarukta school sigi plant expert singna changyeng ama oina pungdon pambi asi dissect tawduna pambi asida leramba stem borer gi tin ama yamna mai pakna lauthokpa ngamkhraba matung pungdon pambi adu ngasidi mai phajana mapung phana panduna school gi mairoi singda pijaba ngamle Makatana school asigi mairoi singda science innovation ki idea khanganana ba tongan ba pungdon variety ani red diamond amadi variegata gi drafting tawduna pungdon pambi amada tongan ba makhal ani gi mahi palan mangamle school asigi mairoi sing amadi oza sing science and technology dasu yamna mai pakna khumang chaukshin bangam baga loinana art and culture dasu mairoi sing singthaningai oina malengi thak yoba ngamle haike Science Teacher Forum Manipur Lingkhat Kibagi Chahiyangai Surakpagi Curtain Raising Golden Jubilee Gi Thoram Pangthokre
Forum asina sinduna takil dalaiba Science Center da pangtokhiba thorom maduda Sarvapalli reduction gi mafamda lei sukat paga loinana forum gi lei khidraba member amadi mentor singda su lei sukatuna ikai khumna utke amadi forum na putokpa booklet amasu release tobaga loinana golden jubilee gi maikum hangdoke Science teacher forum na chahiang kai farakpa asigi matangda forum gi general secretary Sanahal Katrina Science teacher forum linkhalakpadagi lamdamasida science ki hiram kayada chakotnaba thabak kaya tawtuna lakle vigyan gi wafam kauba quarterly journal amasu puthokuna miyamda science ki hiramda khanganana bathabak sing tawduna lakhe English singa maga chamapal humbutra tarukta linkhat khiba forum asina Manipur Science and Technology gi oiba department ama hangdokna ba honabada achobo thodang sing lawduna lakhi haike Science forum paikalat magi activities ni ani thuma yeng ba yai matam di operational oina pangthok bai activities aduga chahi tangai padana tawdawi aduga activities mayam ama Science forum si 1976 la infect ka matum da dai kodebo education ga solution na atam da department gi science unit training manpower yang matarka waiting 1970 8 ko secretary ba science exhibition Israel science seminar na simba manpower si scientist support na roiga department gi mateng pang lakhiba matam ge haitare Khoijuman Government Junior High School gi Teachers Day gi thoram pangthukre Teachers Day gi thoram adu da school adu gi teaching non teaching staff sing amade parents guardians sing na sarukya ke Khoijuman apunba sakut thorang luki active members sing Inter-Village Development Committee ki President yauna member sing susarugya ke Teachers Day thoranga mari lainana siren competition isai competition dance competition quiz competition makal makha kaya gi program sing pangthukhe Teachers Day thoramadu da mairoi singna oja singda angamba kudol posu pike competition da makong mathang tarba singda manamathum sing yenthoke Lions Club of Kanchipur, Lions Club of Singzamai, Lions Club International District 322D na Wazagi Numit Thoram Lions Service Center Kanchipur da pangthokre A teacher is forever a guiding light haiba thimda pangthokiba thoram asida Radhakrishnan gi famda laisukatuna ikai khumna botke thoram asida club sing asigi thaupuba mioi kayana sarukya ke oja singna khunai asigi damak loriba thawtangbu singtha ke AZ Memorial Academy Charangpatna su nimit humni sathagadaba Annual Cultural Meet 2025 ka loinana Teachers Day gi thoram ngasi pangthokre hawdopagi thoram dai MPCC ki president Kaisa Megasandra AZ Memorial Academy ki principal kam MD Thia Master Dedio John 2 gi DI Assem Revikana chingbana sarukya ke MLA Megasandra na makataraduna Teacher Day gi thoram asina oja amasung mairoi singki marakta hena afaba mari purakpa oirashanu mairoi singbu thaugalol haibasi karino haiba oja singna mamuttana tamigadabani haike sigi numidasi oja singi umi aduga akoigi satra satri sing mayam na oja singda ikai khungaba musu usiba uppa asiga singuppa sida asina hena academic atmosphere amasung satra singi tungi pusida amasung career da oja singna asawma involve hapiduna matobu afaga oiran nabagida makta oja singna kathopa dedication pura magase loina masida aikogi fully masina so significant ama yamna kanaba ama bigani Oja singi numina lakpada Manipur ge speaker T Setabratana ya proposal pirakle numida si India ge lekhidraba president Dr S Radhakrishnan gi mapok numit ningsingduna pangthukpani makna tungi mirolbu loksingi pukai thonduna lamjing naba khonaramba amasung khunai semgalamba adu ngasigi mirol na kaufum thokte numida sina lakpada kathokpatana thallaba takpi tambibagi lamda leiriba pumna makim famda ikai khunaba utli hairi Amaromda Hana Education Minister Oiramba Nambol ACG MLATS Basanta Kumar Nasu ya proposal pirakle Dr Radhakrishnan asan ba miyeng ubangamba oza ama oibata natana wangangloi amani ozagi sinfam haibasi loksingi pukai thonba amadi sakhatpagi lambida pusinba ngamba sinfam amani ka manungda mahitambadagi hauduna khunai amabu lamjing lamtaktuna pukhanaba honariba sinfam asida leiriba pumbagi mafamda numit asina lakpada ikai khumnaba utli hari
nupi masa singda jathaba thokaningdaba thodoksingi stigma leitanaba amadi rehabilitation tawnaba lochinba toroidabani haina Justice Ahantem Bimol na haikre. Effective implementation of the Juvenile Justice Act and POCSO Act with a specific focus on safeguarding girls' child haibasida High Court of Manipur auditorium the pangthokpa state level stakeholders consultation aduda Juvenile Justice Committee High Court of Manipur chairperson Justice Ahantem Bimol amadi Juvenile Justice Committee High Court of Manipur member Justice Aribam Kuneshwar su saruk yake Thoromaduda judicial officer tongan department sing stakeholder amadi government official kya su saruk yake State ki thakta khana nainaba si pangthokpagi pandamdi nubi masa singbu khwaidagi phaba mawongda ngak senbinaba amadi karamna makhoigi aphaba environment ama lehengadagi haibagi policy semnabane Justice Ahantem Bimol na lagliba October 13 amadi 19 da national ki thakta Supreme Court ki judge singi makhada pangthokadaba khana nainabagi mangjongna state ki thakta khana nainaba si pangthokpane Consultation asi Juvenile Justice Act amadi POCSO Act ki manung channa nupi masa victim singda karamna justice phangangani amadi angang singda friendly oiba mawongda niti niyom sing karamna pigani case tawba taragadi prosecution judges police social welfare law enforcement CSO amadi atay stakeholder singna karamna afaba mawongda treatment pigani amadi medical counseling rehabilitation na chingba sing hena afaba mawongda puthokpa yagadagi haibagi matangda data sing khomjillaga Warep Lauraba Matung September Kuntra Fawbada Delhi da Tharaga October da Amuk Khanagani Haike. Mana Makataraduna victim Nupi Masa Singda legal gi oiba service lemna faganba case Tharaga su maming matha Haidoktana Thamgani Court ki oiba wahang pahong chathabada mayamamangda putoktana Makoida Nungaitaba Lehendana Chathagani Masigi Damak State ki oina Masalsa Amadi district level ki oina DLSA ki helpline number Singda Tanabi Haike. aduga aikoina hena moigi environment or better environment protection pinanaba national gi level da adugi aikoina laibo October gi tang 13 da Delhi da Supreme Court da koigi Supreme Court gi judges ki makhada aikoigi every state na national level ko pangtokani khwaidagi phaba mongda aikoigi India da leriba nupi masa sing sidaisa karama mongda khwaidagi phaba mongda aikoina moiju protection pinaba safe environment thamnaba madugi matangda Madugi policy lebna bane koi ngasi khana jaris PPAM gi members organization singna masing organization singi matenga loinana ima gi mairana sekmai kanba nupi luka kusamna duna ngasi dagi sekmai kaithel da wakani fam chathaba hokre national highway da maitai khakta chalhandaba government ki mayokta ima singna protest tobani government ki response ngai duna famliba mi famasi ahingyarek tuna chathagani national highway asida maitai sing athingba apanba yauduna chatpa yahanabagi khongthang lokhalakta tarabadi atopa makhata ba khongjang singsu miyamgi mateng loinana changsin khigani hairi maramdi leiba poliba sarkar da sanariba potse maitai akhoidi pura kaino ino hele khoigi fundamental right pi dre akhoi national highway chatpa yadre mokhoi makha center amasung hairiba huji khoida yeknariba potse ga manaraga haiba potse akhoina dumane lawminasi Lighting to Sanamai Temple Board LSTB na Sinduna Kelsang Lon Maru Hunba Numit ki Thauram Ahanba Manipur Rifles Panak Laiba LSTB Complex ta Paktoki Baga Luinana Maicho Konok Tengra Kelsang Lon Ningsing Manasu Lantokre Thauramadu the Vice Chancellor Manipur University of Culture MUC Professor Paunam Gunindro Yauna Ni Kyana Sarukia K Tharangamari Lainana Lighting to Sanamai Temple Board ki Member Secretary Mishnam Sivdata Luwangna Nyebagi Punsirol ga Pari Lainana Haukraba amadi tungda lakadoriba thaudok khudingmak science ki mateng logduna akang ahi singna puthok nare namdama sigi layoi khraba ipa ipu singi oinadi numit tha thawai misak ki kangrol leinaduna nyoibagi punsirol takpa ngami haibasi puari gi latamda yauri asigumba panji yengba hairaga su khangnaba apoklon yengba haibasi namdama sigi oinadi layoi khraba maichau konok thengrana haudok pirambani haibasi laingthau sanamai temple board na Puya Lairik Kaya Nainabadagi Kangmangamle. Kelsanglong Maruhun Banumit Kamari Lainana, Handak Chahidagi Hauna, Maijo Konok Tengra, Kelsanglong, Ningsing Managi Damag, Wankai Mayum Leptagi, Wankai Mayum Homendro, Tail Kolom Lekaidagi, Ilam Shamkishor, Uripok Yambem Lekaidagi, Ahambijit Sairom, Tautong Ayungba, Mamang Lekaidagi, Oinam Shamananda,
Thawal Achoba Bazar Makadagi, Sawam Buddha Luang, Kaksing Wari Salam Lekaidagi, Naurem Rajan Mangangcha, Kurai Kongpaldagi Konsam Jitian Maitei Amadi, Wangkai Kuman Maning Lekaidagi, Tongrem Premjit Mitei, Hai Riba Myoy Nipan Asida Kushina K. Haukiba Tang Marida India Gi Konung New Delhi da Government of India Gi Ministry of Home Affairs MIC Gi official sing State Lenga Kamadi Kuki Militant Singi Body Ani United People's Front UPF Amasung Kuki National Organization KNO Ani Gi Miu Singapurna Pangthokiba Mifam Amada 29 February 2024 da Matam Loi Kraba suspension of operation Su Amukhana Jai Amaga Sangdokiba Ase Manipur Miyangi Apambagi Mayuktane Su extend Tokiba Ase Federation of Civil Society Organization Folks Manipur na Yabangam Loi Haina Folks na Thador Pacherol Amana Hari Zero Semaka Taraduna 29 February 2024 da Pangkipa Manipur Legislative Assembly session Amada Kuki Jo Militant Singa Government of India ga Chatnaba Su Agreement Sangdokpa Yaroi Amadi abrogate Togadabani Haina Yetnaba Laitana Legislature na Warip Loduna Government of India ge Ministry of Home Affairs da Warip Adugi Copy Sing Manipur Lengake Maike Dagi Thaduna Takshin Kibasulay Bane Asigumba Miyangi Mihu Singna Miyangi Apambagi Matung Ina Lokraba Warif Amabu Tawaidaba Haibasi Government of India na Manipur Miyangi Democratic Right Adu Matpani Amadi Government of Manipur na withdraw Taukiba Su Agreement ta Manipur Miyangi Apambabu Tausadaba Asiki Matakta Government of India gi Constitution Amadi Masigi Political System gi Federal Structure da Lairiba Manipur Government ke Assembly gi Warif Fauba Ta daba Haibasi Government of Manipur bu Karimnabani Amadi Kongaunabani Ministry of Home Affairs MICA na Su extent Tokipasi Amukhana review Togadabani Su Sangdokpa Amadi National Highway Hangdokpaga Onaba Manba Thawong Miyamna Haraun Ngai Oidi Haina Gerald Simaka Tarakle BJYM Vice President Oiriba Tinguzam Premjit Pu Kishan Morcha gi State President Oina Khankre Amalomda None District ki Kishan Morcha gi President Oina Solomon Kumba Khankre Amadi Kishan Morcha gi State General Secretary Oina Bariam Tak Bezalil Bu Khalle Haina Rashtriya Modi Seva Samiti RMSS Manipur Pradesh ki President Sanasan Surjit na Thadorok Pacharolam da Phongdorakle Maitai Meg Research Center Malong Wana Sinduna Maitai Meg Expert Committee Government Manipur gi Research Scholar 27 scripts ki Delegate Lake Hyderabad Laishram Kulasandra Maitai gi Mafamda Highlight Katuna Ikai Khunabut Krep Thorangi Manung Chana Hauzik Sintam Piriba Naurem Ingob Maitai Amadi Ahebam Balanda Achumba Kudol Piduna Ikai Khunabasu Zamba Kudol Piduna Ikai Khunabasu Cape Makha Ariba Puya Singbu Pabaya Sintam Su Piri Hari Lions Club of Imphal Janurana Sinduna Teachers Degi Thoram Pangtokre Dr. Srabapalli Radhakrishnan gi photo da lei su katuna ikai khunabut ke loinana Lions of Imphal Janurana chai khudingi numit asida piba khudol thangmai bandal leiba living legendary singer CS Kamla da khudol piduna ikai khunabut ke Samaga Kunmapan Suba Lamyan by Irawat Ningsing Thoram 2025 Kamari Lenana Awang Posangwam Kunau the Laiba Ivudo Kobru Laibungi Akwebada U Tabagi Thoram Pangtokre Amukogi Miang Makada Imphal East District United Clubs Organization Awang Posangwam Kunau Youth Development Club Amade DFO Forest Division ga Pullaga Pangtokpa Thoram Maduda Pratablai Sang Temna Makataraduna Ngalingi Matamda Irawat Ningsing Thoramasi Pangtok Naramde Adubu Ngasi Di Lamyan Ba Asina Ningthau Kolgi Macha Ivema Laurabasu Darbar Member Pam Pauba Pibada Lokidaba Lebakitamak Mirot Oiduna Tuchingba Ama Oiduna Miyangi Tungi Yenglaga Tawiramba Tabak Thoram Kaya Adubu Ngasigi Mirol Asina Tung Induna Lamyanba Asina Pamjaramba Tabak Sing Adu Mapung Pana Pangtokpana Palan Thoram Amadi Ningsing Thoram Pangtokpagi Wahantok Legani Haike Bawa Sarkar na yung hap na nagas hanada na ako'y divide and rule ako'y sanari ba po sa ako'y ning tamanata na di ako'y obsolete hojik lady ba miron sina kang na ba ako'y na district kudimak yung gilaaga ako'y award ay na ba madu kamit na nabagi aso mipam dori mipam sida su Imphal East mapam anida West ki anida kaksing da ani pangtuakan na pamba sida Imphal East lakpidi ba ima ibel sin hojik tagi hong na yam kan na section na madu yawrakanda ako'y mayam amukoga Loinana koi satminariba koi mayam se loina satminasi
DF4 Forest Division Bikram Suresh Nadhena awang posangbomge nahasina loriba thodang asi thagat ningaini Imphal dagi panglap laptana leiba mafam asida uwa kaya ningthina yokhatpagi mami chauna tari haike. In our culture, Manipuri culture, it pays high respect to protection of forest and environment. We have umang lays, we have many concepts which links the people to the forest. But somewhere the culture is degrading. So we need to ensure that the respect that we have for our forest, our wildlife is conserved, is protected. So it's our responsibility, the responsibility of this generation, the youths of this generation to ensure that we pay highest respect to our forest, to the nature, to the wildlife over here. Maitei Kul Muthatpa Yaroi, Lay in Kol, Tugaiba Yaroi, Sef Lay in Kol, Sef Maitei Village Haina Thaba, Plakat Gas Hijinaduna, Manipuri the Lady Bat Lay in Kolgi, Masingam Laban Pising, Governor that memorandum Pisin Bala Cre. Kangla get Pamang the Governor get Tamna Kong La Kibada, Masingam Laba Security Personnel Singna, Tatuna Tamkibaga Luinana, Akanamong the Muna Tung that Lak Libanu Pising Adugi Maraktagi, Mui Taruk Mukangatuna, memorandum Pisin Bagi Ayaba PK. Ngasi lag liba nupi sing adugi maraktagi konjengwam ongbi ayingbi amadi mombi kobi nupi anina fongdorakpada laying call hariba mfam asida chahi kun hena sufam chapam khangdana awaba kaya khangduna lakpane asukuina leklaba mfam asibu lengakna ngami haiduna eviction tawnaba paikhalakliba khongthang asi laying call gi miyamna yaba ngamloi laying call da layriba miyam si matam amada layramba lengakna laina tina senba miyoi singni sokna samnaba yadi haina inthokuna mfam asida lehelakpane mafam asida layriba miyam asi yamna wan hinglakpa miyamni mafam asigi miyoi amatana atopa mfam amatada chatuna potchei layba phawba yadana wan hinglakpa miyoi ngaktani hauzik phawba madugi awaba maichak adu koktre adubo handak ikang khangongdana lengakasina lay inkol thugainaba paikhalakliba khongthang asi athubada handokadabani ngasidagi hauduna lay inkolgi ima ibel singna hunger strike khongjang changsilagani karigumba lay inkolgi miyamna taliba demand asi lengakna ngami haiduna nampuda thugaibagi thabak chatharaklabade lay inkolgi ima ibel singna masa matomta suicide tawduna sijagani haike Hauji chahi umpu sure aigi isa isu aswana na jina thamamba masa masu ji kadai da laigani moina matam du da khong kanu to bida da na moina ne posina na rabani haidana moina khoi bu inthok bida na khongdang ama da chalu bu matam da khoi bu ising bithang lakte isa isu changba matam da moina sanghal lakta bani adu sanghal lakta ba jelaina pa I haina changhan de mafam du da lakpa da mara tong kum lai ni aduna laingon da gi koi hongba sungang manjaroi aduga moina to wi ba eviction je thulan dok piyo koi di koi Lady Buck Kunjaji Koi, how I didn't make Hagani, Sini, Tom the Society, Hong Hybatara, the Mogi, Salabunga, Hybatudi, Koi Pande, laying one eviction town or the Tola Paze, a Koi laying one, the Lady Buck Pazamayam, the Koyam, the Pende, Sira Bazu, a Koi Mapamchi, the Sirani, a Koi Sarkana Piba, Lamjida, Koi Sapasuk, Mamma, Aduga, Hybuck, Sarkana, Lepaiba, laying one to Guy, Bagi Kumbamze, a Tuba Matam, the Hantopio. Athuba matamda hantokta tarabadi laingongi ima iben mayamna masama tonda society tawraga sini haibase akoi wasak oina hoiraga im chidalo chanjarage SCRT gi miyeng makhada academic session 2025 to 2027 gi diploma elementary education dai tamnabagi entrance result chanaba yaroi inquiry committee semduna thigat kadabani haina Desamgi Secretary Education Oinam Romesna Desamai Loishangda Paumisinga Unabada Fongdukre Mana Makatana SCRT gi miyeng makhada 2-year diploma in elementary education dai tamnaba haukiba August 13 dai center singda pangtokhiba entrance test asigi result lautokpada candidates singna phangkiba mark ka loinana result ama September 10 fawbagi manungda haidokadabane mark ka loinaba result lauthoktrabadi hauzik diet ki principal na Togliba selected listing asi chanaba yadaba result ni haina logani haike oza oinaba training tobagi entrance test ta natta oidaba toba aron atup khangkrani haina candidate singna phangba mark phawba khangandana merit list ta yumpham oibani haiduna selected list ama hekta thogliba si yamna lanba authority singi khongthangni dongan ba course tamnabagi pangthokpa exam entrance test khudingmaki result lautokpada candidate adugi maming matha roll number category sex amadi mark na chingba haptuna lauthokpa chanaduna lakle laibak thibadi diploma in elementary education dai tamnabagi result lautokpada mark amata uttaba asina
ꯑꯔꯥꯟꯕ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯊꯣꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯈꯤ꯫ सेंटर खुदिमक की प्रिंसिपल ना करीगुम थौसादना हौजिक चथरिबा एग्जामिनेशन की एडमिशन प्रोसेस है अदुम चथब तारगदी मैरोय म्याम अमदी लेबाक म्याम हुपकांदा इहौ अम लाकनी हाइबसे सेंटर खुदिमक की प्रिंसिपल सिंगना मसी कोक ता हांजलगा लेबम संग ओजा हाइबसिना लेबाक असिगी खुनाय सिगी तिंजंग काइजंग दबा मैरोय कयामा शंबिरकदिनी हाइतारे हौजंतक तक तपांथोखिबा एसीआरटी की मखादा पांथोखिबा एग्जाम से मसी देसामना मसीगी कंसोलिडेट लिस्ट अमा थोक्ट्रि फावबदी अखोइना थिंजिनजरे हजि पावगे बर थदना अतेन रेम तलोचरी मतमगी नुंगसित नुंगसा अमदि अइंग साना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक त फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup. Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglagli punsi ki lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Give him a key, you know. Other become more. Sige yung say, next time check sim na laksi laga thamlo bani ne. Dadarang se juhar habaga amta kiderbo. Asum na mayam na machal bog na option lugum. Basige yung masibu aso yan an ko kada batagi. Next time na ngap selli. Next time juhar habati ngap tok na basem bani. Zaman technology siya na mana concrete ka tok na tinaro matamda. Kapang ng amuk ko na angle adli. Next time strength is in the way. Break ki matungda mayam butaram nokchari makata ba pauda Masana Masabu social activist ni Haizaba Kumbi Bazar Development Committee ki chairman Jaya Khangembamna media da welcome to Kumbi dagi wangu phawba lambi gi pothole mention bagi thabak surakpada lefan khiba adu BJP Kumbi Mandal gi president na hairak khiba dagi tokibani haina phongdok khiba wafam sing adu yumpham yaudaba oida pataba BJP Kumbi Mandal gi president bu mingchat thiennaba honabani haina BJP Kumbi Mandal gi president Seram Angoksnan haikre BJP Kumbi Mandal na sinduna pangthokpa pamusinga unabada Seram Angoksna na makha taraduna BJP Kumbi Mandal gi president oiriba Angoksna mak masana wafamdu haikide wafam adu haikide haibagi chap saba khudam sing numit aduda tin khiba miyamna khangani welcome to Kumbi dagi wangu thongkhong phawbagi lambi sing pothole chawthokna semjinna naba Chahi asigi June thada MLS Premchandrana Kumbi asigi ima ibel sing yauna koina satuna yangsin ki basu laikhrabane makhata na MLA na lambi gi phibam ka hena sokrilakpa asida miyamda awaba khudung chadaba kaya thengnariba asidagi kharada oirabasu koknanaba hariba lambi asi semjinaba haiduna MLA na thorang phawba tawba matam aduda nong ka hena chubadagi nung lofam leitabadagi thabak lepkhibane PR government asiga tanaraga athumatamda miyamgi damakta lambi asi athubada semnaba tawragani haike Kumbi केंद्र लंबी फतब खरा महांग सेंबा हौरक्पा मतमदा अइना सेंबा तुओ हारिबा लंबी अदु थानिगी मनुंगदा सेमगनी हाय हायबसी युमफम यावदबा सासिनबा ओइदा पादना मरानसिबनी अइगी मिंग फलगा मेडिया दा हपकसे मसी अइ सा na taraina logde aduna ngasi haiba numisida gi jaya khamamna asigumlaba mathong huktaba media da phonglakpa taragadi magi mathakta aingi thongda sangchalakanda mahaku FIR chanbaga loinana tawbi aba khudimak court ki thongda magi mathakta tawgri haibase ai praja miyam khangna media gi thongda thamjeri Chai khudingi pangthoktuna lakhiba World Physical Therapy Day 2025 kamari lainana All Manipur Physiotherapists Association na sinduna 1 day free physiotherapy and awareness game ama thasgi nipanda kongbada laiba all as home amadi anisuba oida Bestpur district ki manungchanba Phubala High School da hangba relief camp ta pangthoklagani haina association na secretary general Dr. Lesang Tem Roman Kumar Maitaina phongdurakle
Manipur Press Club pangthokkiba pawgi infam aduda magna makha taraduna healthy aging haiba hiram asida pangthokgadoriba free therapy camp asida piriba khudongchaba sing ase physiotherapy tawriba singna lahongnaba appeal tawbaga loinana mafam asida lakpada khudong chadaba miyoi singna masa masa na yengliba physiotherapy hospital singda lemna yengba yagani haike Pitribida leiriba ahal oiraba mayam singju okana amatoina hachang phanaba haitare si phanaba gidamakta akogi sajen tawba aduga magi daily activities ka akogi tawbi tawnaba akoi awareness piba haitare si pangthok sargani asiga loinana akoina Manipur da leibiriba physiotherapy oikraba members sing maduga physiotherapy singna akoi lagliba 8 September asida akogi isai sai clinic ta akoina function ase yawba lakpa ngambidaba singna isai sai clinic ta free physiotherapy treatment camp haitare asi free of cost da tawbiu haina akoi mayamda appeal tawjari aduga loina function amadi akoi celebration asida observation asida Manipur da leibiriba physiotherapy mayansu akoi lakpinaba akoi appeal tawjari Tararak Suba Oza Sanakya Ibotombi Haurokcham Ningsing Thauram Amade Sanakya Ibotombi Award 2025 Sanakya Ibotombi Haurokcham Fellowship 2025 Mana Lantopagi Thauram Ama Manipur Press Club ki Lokta Hall da Pangthokre Evan Garden na Sinduna Pangthokiba Thauram aduda Handak Chahi English ngani kun mangagi Sanakya Ibotombi Award Literature da Yengkhom Bihari Fellowship Award 2025 ki Artist of Augri Theatre Repertory Theatre da Ningombam Surjit amade Artist of Panthoibi Natya Mandir Theatre da Sapam Bikramjit da Mana Singh Piduna ikai khunakhe Evan Gardegi Secretary Khomdram Tuleshona Laikhidraba Oza Sanakya Ibotombi Lila amade Cultural Lamda Tambiramba Actor Director da Thawai Yauna Nainaraba Misak am oiramkhe Masida Natana Oza Asina Tungi Mirolgi Khallaga Lamdamasigi Panthoibi Khongol Nat Sankritan Lai Haraubuna Chingbagi Maramda Lairik Oina Natraga Seminar Paper Oina Tambiram Ki Haike NTS ki mapok numit observation togo numit asida fellowship si pi bahuki fellowship asi hakumsi penaga theater ga pi hantaki asina theater da pire aduga ojadi literature su tobiram banina hadaki mana asidi literature da pibani asumna avant-garde amadi ojana mahi tambiramba ojadagi mahi tamjagiba aikhoina oja asibu ningsingjaraga oja asida ikai khumnajaba utpa oina ojagi tawbimal khangba utpa oina akoina ngasigi thorom ase pangthoksabani Mang Falda Ladiba Puariga Sagonaraga Laklaba Sati Konang Amadi Maiki bi Konang ase Matam Sangna Marilena Basingna Miraiduna Lakpadagi Puariki Saktam Ama Oiri Yamna Maru Oina Mafam Ani Asi State Protected Heritage Monument Oina Lautuknaba Public Grievance Redressal da Asem Roshan Thaduna Atangbalan Ani Asi Kannabaki Pandam Adugi Kumang Saukshin Oina Archaeological Survey of Indiana Manipur State Archaeological Superintendent da Mathau Taba Thabak Singh Paikatnaba Direction Pirakre Hari Khurai Konsam Lekai da Leiba Khonang Thaba University ge Birchandra Central Library University asige Vice Chancellor Professor N. J. Kumar Hangtukre Thoromaduta Oza Amadi Mairoi Kyana Saruk Yakiba Thoronga Mari Lainana Professor N. J. Kumar na Ngasi asi Teachers Day shu oibaga loinana library ama hangdokpasi University asi Laibak Yamna Faba Amani Library Haibasi School College University the Laitaba Yadraba Amani Laitaba Yadraba Amani Library asi Direct Listing Mangarum Laiba Library ni Library amagi Laigadaba Masak Sabsana Laibana University asigi Mairoi Singna Research Tawada Library asina Chawna Mateng Oiragani University asi UGC gi Mateng Phangnabasu Honari Haike Marwin akoi university na focus piribi area se Southeast Asia da pijabani and Southeast Asia da history da political science da then akoi medical gi maram da kurung da punam asda akoi Southeast Asia da focus piraga anoba university amagi posak ama uhinna bagi pandam masda akoi work tawjari masda akoi oja sing chhatra sing management committee sing akoi pro vice chancellor Dr. R.K. Gambhir akoi myam punna masiko huna binari haibesi ai bayam sida thamjaning bani Kuki militant singna suspension of operation chahi ama sangdokna ba government na lokiba warep thadau inpi Manipur na yaning daba phongdokre
ꯆꯌꯦꯜꯁꯤꯒꯤ ꯑꯣꯒꯁ 38ꯗ ꯂꯨꯞ ꯑꯁꯤꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯃꯨꯊꯠꯅꯕ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯂꯩꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯇꯥꯟꯅꯔꯝꯗꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯅ ꯂꯣ ꯂꯩꯍꯟꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯊꯥꯗꯧ ꯃꯤꯌꯥꯝꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃ ꯄꯣꯛꯍꯜꯂꯤ ꯊꯥꯗꯧ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤ ꯑꯁꯥꯝꯒꯤ ꯆꯦꯌꯔꯃꯦꯟ ꯑꯦꯟ ꯖꯥꯝꯍꯧꯕꯨ ꯇꯥꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ कुकी सु मिलिटेंट्सिंगना असिगुम्बा क्राइम असी चथखिबने सुगी मखादा चनिंगबा मफमदा चतुना असिगुम्बा क्राइम असी चथबने मसिना मियांगी असोय अंगाम थोक्तनबा होनबा ngamdre मखाताना मियांगी पुंसी कन्नबगी दमा सस्पेंशन ऑफ ऑपरेशन खुदकता लौथोकदबनी हाइरी गवर्नमेंट सु अमा चही अमगा अमुक सांगलोखिबा से मणिपुरदा खुंदारिबा नागा मैतै पांगलना चिंगबा फुरुप कया असि कांगलुपकी इरांग थोखनदुना मणिपुर मसेत ताना थुगाइनाबा होनबनी हाइना कक्सिंग डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन हाइरी नेशनल हाईवे सिंगदगी सु मिलिटेंट सिंगना फोंगना पैसा खाइरिबा से गवर्नमेंटना खंगना येंगदुना अदुमक लाखले सुगी मतम सांगदोक्लगा मणिपुरदा थोक्लिबा इरांग लोइसिले फ्री मूवमेंट फंगले हाइना मणिपुर मियामदा इंडिया गवर्नमेंटना नमथाक लांग थागलिबा असि हंदोकदबनी हाइरी इको नेटवर्क मणिपुर की गो ग्रीन गो क्लीन कैंपेन की मनुंग चन्ना प्लास्टिक रिसाइकल तौदुना पोल्यूशन हंथहन्नबा इन्वायरमेंट कन्ननबा लुबा नानबा लमदम अमा ओहेन्नबा चथरकपगी मखा तारकपा ओइना ngasisu हाइरोक पार्ट 2 लिटान की सेल्फ हेल्प ग्रुप SHG की इमा इबल सिंगना प्लास्टिक की पोलम कया तासिल खोमजिलंबा अदु अमुक हना रिसाइकल तौनबा अशोक ट्रेडर्स ता 53 सुबो ओइना खुशिनख्रे इको नेटवर्क मणिपुर की प्रेसिडेंट सिंथांगंबा लाइश्रमना अखोइना सिजिनदबा यादबदगी मथौ ताबगी मतुंग इना सिजिनरिबा प्लास्टिक पोलमसिंग असे अमुक हना रिसाइकल तौथोखरबा अमदि मसिबु रिप्लेस तौबा याबा एनवायरनमेंट सोक्लोइदबा पोलमसिंग पुथोकनबा होनद्रबदि अंगकपो फंगना पोल्यूशन थोकलगा मालेम मसिदा अखोइ हिंगबा वारकनी हाइखे हंदक लाउथोकिबा नीट एग्जाम दा माइ पाकलबा कैराव असेंबली कॉन्स्टिट्युएंसी की मनुंग दलाइरिबा महिरोइसिंग ओकपगी थौरम मियांगी थबक तौरिबा थोंगाम गोपेना मरु ओइबा थौतांग लौदुना सनम सनरोक मे लेकाई कम्युनिटी हॉल दा लेकाई मियांग लोइना पांगथुखरे थौरम मदुदा टीएस गोपेना कैराव एसीएसी अना अयक यावना हिरम कयादा सोथबत नतना एजुकेशन की लमदा काहेना सोतरे एसीएसी दगी महिरोइ कया नीट एग्जाम दा माइ पाकलकपा असि ओक्तुना हौरकलिबा महिरोइसिंगदा अफबा मी अमा ओइनाबा होना हनिंगबा अमदि सनम सनरोक लैरिबा महिरोइ यावना ममामपा सिंगदा एजुकेशन की मंगाल पीनबा वाखलोलदा थौरमसी पांगथोकपनि हाइखे थौरम मदुदा सनम सनरोक लाई हराब डेवलपमेंट कमिटी की प्रेसिडेंट ओमोर यावना मिय क्याना सरुक याखे चुराचानपुर पुलिस ना मिय मरी ब्राउन शुगर केजी अमगा ग्राम चामरी हुमरा हुमदेगा कोनना लमजांग मनाक्तगी फारे हाइरे थाजी अहमदा म्यांमार की हाइचिनदगी चुराचानपुरदा गुइटे रोड फावरगा ड्रग पुसिलकदौरे हाइबा पाव फंगबदगी SDPO सिंहाट OC सिंहाट अमसुंग OC चुराचानपुरना लुचिंगबा टीम अमना संगसिनदुना लमजांगदा अचत अवोकसिंग चेक तौबदा मारुति कार अमदा ड्रग सिंग अदु पुरकपदगी फागतखिबने फारबसिंग अदुदि थांगसांग लियन गुइटे चैकुंथ्रा मंगा चुराचानपुर गेलियनसांग वाइफाई दौखान लांग हंगसेंग अमसुंग नौखान लियन थांगसिंगने गवर्नमेंट पॉलिटेक्निक कॉलेज इम्फाल की अवाद अपागी मतंगदा मनपुरी ह्यूमन राइट कमीशन सु मोटो केस अमा लौखटुना टीचिंग अमसुंग नॉन टीचिंग की अवाद पफमसिंग मेंसिनबगी मतंगदा रिपोर्ट अमा सेप्टेम्बर 19 फावगी मनुंगदा कमीशन दा पिखलकनबा प्रिंसिपल सेक्रेटरी कमीशन हायर एजुकेशन दा खंगनख्रे हारी मीडिया दा फोंलखिबा रिपोर्ट अमदगी कमीशन असिना लुमना लौबगा लोइनना इंस्टीट्यूशन असिदा चतुना येंगसिनबदा टीचिंग अमसुंग नॉन टीचिंग की फम कयामरुम हांगदुना लेरंबा थेंगनखे नुपी मचासिंग हॉस्टल सेफ ओइदबगा लोइदना सेलिंग केलकपदगी असो अपन यावबा लेख्रबसु ngasi फावबा सेलिनबगी थबक लौखलमखिदे इंस्टीट्यूट असिगी कैंपस ता थंबा गाड़ी टोइना मांगबगी रिपोर्ट मर लेनबा सिंगदा थमख्रबसु ngasi फावबा गाड़ी फागतपगी रिपोर्ट लेरमदे इशू मयाम असि येंगलगा इंस्टीट्यूट असिगी लेरिबा अवारपासिंग असे मेंसननबा मर लेनबा डिपार्टमेंट करी खोंगथांग लौखलबगे हाइबदु खंगलकनबा खंगनखिबनि हाइरी वाखलोल मानबा अपुनबा वामा कंगलेपाक अमसुंग ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन गा यानखिबगी मतुंग इना मियांगी लुचिंग पुरेल ओइरंबा सिंगसुबम ओजा अकाबगी ममी स्कूल सिंगदा थेटपगी सरुकम ओइना ngarang thobal district ki tongan tongan school taret ta thetkhre kanagumba singna लुचिंग पुरेल की फोटो थेटनिंगबगी अपam लेरबदी एसोसिएशन ना पाव फाविरो हाइरी
Anand Chaturdasi leiba maramna hayeng thangza numit Sri Digambar Jain Samas Imphal gi member sing dukan business establishment amasung atai institution pumnamak thonglon gani numidasna lakpada Sri Digambar Jain Samas na Manipur miyamda lepa paujel pibaga loinana ing tappa nungsi sana ba purakpa orishunu hari English ngan kunmanga gi National Teacher Award khalakpada Manipur gi oina gari makha lekai upper primary school da headmistress oibi kaisam pathiam lekai dagi koijam macha sanana India ki president api ba mana asi phanglakpagi damak kaisam pathiam lekai development committee gi maikai dagi thagatpa amadi nungai bu phongdorakle Hauji sanama ki paw khoi gi senior sports journalist ben thomjam dagi lobirase Lebak asigi mafam kayada ngasi sinba thungna pangthoknariba ojagi numit ka mari leinana kanglei bodybuilders gym tera sapam lerengna sinduna gym masida ojagi numit pangthokre thoram masida Manipur gi tongan ba gym singi masak naraba oja sing AK Ibotombi Sapam Joy Chandra BK Randhir Thiam Premnath Dhruva Shobha Sanjoy Amadi atai waja sing su saru yakhi tharumgi sarugama waina kanglei bodybuilders gym tera sapam nereki sanari singna waja singi maphamda ngamjaba khudorpo sing piduna mangol arsibat niki tharam masiga mari lenana kanglei bodybuilders gym tera sapam nereki kosamadi Manipur Bodybuilders Association mabagi general secretary Sapam Joy Chandrana Manipur da haruliba masana asibu pamjaba singna gym masida laktuna khudong chaba sing lobiu haiki sanadu singsina thamoi singna sanabi ge haita gadi mabu senajari ba takpi tambiri bo za guru duda thamoi singna kathoga man pamjari ba mahido mapung phana hainaba khonaga dabne aduga tawgu tawge hakta de makhong thangchen ge hakta de mapung phana mahi chana ba yamdam Manipur ge bisa prokna ba zaduga taro khadana na aduge batik zaga loina kanda mage esemenu phangmang ngani sanadu singda ina nungai na aba KBB site ge punga tarelak suba teacher day celebration je pangthok chari si akoi husik sahi humpu tangkale akoi bu sempiramba alaman sing sahi marfu helaba 90 surba jam mayam leiri akoi moi bu ningsing boina ikona koi mawa gi makai dege oza mayam am salaga hari bo oza guru sing salu kon ngam jaba oza sing da kor mugdurim ni asengba oza amari satra ge aruba mari do akoi na su halurga su akoi na bu tambi takri tambiri bo oza sing duda korum jorokana siguma discipline je lei bajani haibado satra sing khanganing bagi kado duda akona kalai KBB gymna sinjabani KBB gym kathoktra dum lai sen thok watpa sanuri sing marone bodybuilding masana pamjaba sanuri sing yarugadi KBB gym lengsen bro akona training free monthly fee am lojoroi aduna ai ngamjaba thakta international national amadi thakpa chemichu kyada semduna haiba khongmo chawbu sing do man pamjaba event da phong khana semjage adugi daida lojage KBB gym oja mon haijari thank you all Gymnastic Federation of India gi meng makhada tha sigi tang nipan gi tara phauba Kerala gi Kosi Inarkulam da pangthoka doriba All Age Group Aerobic Gymnastic National Championship ta saruk yarunaba Manipur Aerobic Gymnast ki nupi gymnast nipan nupa gymnast ani amadi official mari punna miyoi taramari na sabati mama ngasi Imphal gi Bir Tiken Dazit International Airport gi Kerala gi namang Imphal thadokre TH Pinku Sanuna Manipur team ki kosamadi P Akhelo Singna Manipur team ki manager waina saruk yagani Y Ranjan Singh amadi L Lalai Machanuna Gymnastic Federation of India ki technical official amadi judge waina saruk yagani Manipur Weightlifting Association ki meng makhada Sai NCOE Tagel Part ki indoor hall da hayeng Asmita Khelo India Women Weightlifting City League pangthok lagani thoram masida European Sports ki director Dr. Mayingbam Bheto Manipur Olympic Association ki Vice President M. Raj Chandramari CRPF Langjing ki Commandant Padma Shri Olympian N. Kunjarari na thoram mapusing oigani Thagachari makha taba sanaba ki paung pizari Mang Imphal Sabung Company Mele Kai Dagi Asem Prem Kumar Amadi Asem Ongbi Kiran Bila Anigi Machanupa Asem Lamngan Pamaitei Sayi Trahum Doi Hokipa August Kundagi Yumdagi Thokiba Dagi Hanjilaktre Hari Mark Fit Manga Inchi Ani Wangi Mana Thokiba Matamda Sky Blue Machugi Fred Kudang Kakpi Amalitke Blue Machugi Hapen Seke Black Machugi Sandal Amatongke Nupa Masa Asi Tengnarabadi Mama Pada Natraga Manang Police Station Da Sinabiu Amadi Angang Sibutibada Miyamna Mateng Pangbiu Hari Hauzik Maroi Pau Amukana Pizari Ozagi Nimit Thoram Mahisang Yawnam from Kaya the Parks in a Pantuk Kray
Ozasingna kunai deloriba thaudang miyamna awangba thakta ikai khunafam thui haina Chief Secretary Dr. Punit Kumar Goel na haikre. Nupi masasingda zathaba thokaningdaba thaudoksingi stigma leitanaba amadi rehabilitation tawnaba lochinba tawoidabani haina Justice Ahantem Bimol na haikre. Amadi National Highway da atingba yaudana satpa yahalu haina imagi mairana sekmai kanba nupi lukka kusamna duna ngasitagi sekmai kethel da wakani fam hokre. Ngasi goina dia stibne pizaba paw matang solution jare nieng tabiri ba singbo amka hanna kurum jare.